Khamenlokta Kuki Militantsingna Nongmei Kappa Lepnarasi Haina Angouba Firal Haigattuna Khanghallakle MPA Pawasi ngasinong tilfong kiba kang laypaki mayragi pausiyadagi lakwatsavanay. Manipur thugaiduna separate administration naman ling na ba akan ba lalong sathaduna kulay paida ba mitay micham khulsingda Nongmei kapsinduna landaragli ba Kuki narco terroristing na haukiba February taragani thoigi ahingdagi hauna Khamenlokta Singgolda pambay na lusing ba UNLF ki lanmi sanglop MPA ga khut thokna duna lakle adubu Nongmei Kapna ba Lepnarasi haibagi mawongda Kuki narco terroristing na ngasi Angouba Firal Haigattuna Khanghallakle haire wapam asi ngasi social media da MPA gi machinchat pamiyoy amana phongdorokhibanay mahangna makhata na phongdorokpagi matungina de ngasi nungthil pung 12 minute kuntra taba matamda Khamenlokta lanfamda MPA gi kangbuna Kuki narco terroristing ga lanthengna na basem saduna leiringai chairak aduda makhoi gi maikhaidagi Angouba Firal Haigattuna ceasefire tawrase Nongmei Kappa Lepnarasi Haina Khanghallakibani haina su phongdorokle amaromda press na thajaba yaba mafamdagi fangba pawgi source amagi matung inade Khamenlokta MPA ga Kuki narco terroristing ga khut thoknabada yamdrabada Kuki narco terrorist nipan sekhe asiba haksang sing taduna leiriba mafam aduda Kuki narco terroristing changsinduna lauthokpa ngamdana leire makoina leijabi upai sizinaduna asiba haksang sing lauthokna bohonavada Angouba Firal Haigattuna ceasefire tawse Nongmei Kapna ba Lepsi haina Khanghallakpa oigani haire